Lancha Nganthoi wari sana sanaduna garida kakhatre. Driver dasu chatlasi haina ingit tawi. Lanchana gari he kakhatkibaga thoibi taha kumthare. Ayingba nungshit marak aduda illiba solado makuna khara khomjinduna mapangi ayingba marak aduda khonjel adubu thiri. Mayek sengna tahobani Nganthoi haina kaukibadu lumna ngangba magi wangangni mong hadaba magi khonjeli ngasisu kaudri. Tari nakongda ngasisu khonjel adu iseng sengna. Thoibi mafam aduda phana kuina koyeng yenglabasu khonjel adudi thifam khangde. Ningba kaina ayingba nungshit marak aduda mapi ira cheli. Masa pumbasu khonjel aduna tu chunghallami. Mamai mamit ngangsanba makai mapi ira chena leptuna leibadu ubada. Memi sukari taurabano haina pakhatli. Iche, kaidaurage nasanu ngaitabro? Kemta taudeda. Hojik sawaida Maitai macha ka lakhiba thengnabro nangbo. Memi ngaihak khallaga au Maitai macha manba ma ukhigum tawi. Phone da Maitai londa kai kaino wari khara sanaba tahawi. Phajanadi yengsaludre. Chalu ba khuding Maitai macha hekta leirambasida aidi thawainabu khanjeludreda. Ichena khangba mi manbro. Adugi natteda. Sum yamna family roiba. Adudi je janaba tawrasira. Gari ki sitta ngathaduna takhiba khonjel amadi kaukhiba mingadu mamit ushinduna laksinaba honai. Machindasu tapna soli. Nganthoi. Tenkraba mingadu machinna haiba loidringai mitlu anidagi birang chenthakibana haladuna thoibi mamit ushinduna khangli. Machinna kuina paludraba mingni. Adubu ngasidi matam kuirabagi tungda thauna ama puthoklaga machinda amuksu pukning nungshina soli. Nganthoi. Mingadu hairaga makhataba wahaidi birangna mahut sinkhiduna thamoi aduna haininglibadu karino khanghankidre. Nganthoi mabunga wari sanaba loiraga phone da thamkhibaga Instagram changduna kaino yengli. Asum chingkhatuna yengbada local news post samada thoibigi lairik Delhi da phongkhibagi photo yaurakpa aduda Nganthoi maithong adu khajik maksili aduga machinda tapna soli. Thoibi warubu marakta chunbaladuna nungsiba khontokta sonkhiba ming adu masana khangjade. Adubu Nganthoigi mitlu anidi pirangtana ihaure. Lamsang lakpadu asum tumsinbasu wai khanduna lancha bag manungdagi lairik ama puthorai. Book launch event amadagi leirakpa lairikni. Mani thoibigi book launch event adu yauri masadi khanghanda. Lairiki cover page aduda hapliba ingna ngangba nongjabigi machudauna lairik aduki masaktu hena phajahali. Hek yengbada paningbasu pokhali. Mayai magtada novel adugi title adu chauna mayek sengna thari. Where the love wind blows. Makha khara chatharaga thari author adugi maming aduda mitpham hongda munna amuk yengi em thoibi. Lairik adu hek hangdokpaga thoibina dedicate tauba page ama italics word ta iribadu amuk bai. This book is dedicated to the life I have lived. A vibrant love and cheerful days, and an apology to the person who made my heart beat more than usual. Wahai khara asi lancha masana pajabagi wani adubu wakhaldadi thoibina manakta phamduna haibagom khonjeladu nakongda tari. Adubu thangnaba mikuptadi thamoina adumak hangningli karigi lairiki mateng lauduna thamoigi paudam tamninglibanu. Karigi manakta laktuna haidribanu. Karigi numit adugi athengba hingaduda nungshibagi panthongbo kainabana mahut silhanduna tunghanduna amuk taphawba yenglamda chatkhibanu. Karigi punsi lambida amuk hana thengnaba yararoidaba lambida khongthangkhibanu. Masagi profession asiga mapanthonggi sakpham asiga kananasu thajaroi. Army officer asi nongmai bomb top kaya amana thaiduna chatpa ngamlagasu
ꯅꯨꯡꯁꯤꯕꯒꯤ ꯏꯄꯥꯛꯇꯗꯤ ꯀꯌꯥꯗ ꯁꯣꯟꯈ꯭ꯔꯕꯅꯣ꯫ ꯂꯟꯆꯥ ꯍꯥꯡꯗꯣꯛꯂꯝꯕ ꯂꯥꯏꯔꯤꯛ ꯑꯗꯨ ꯑꯃꯨꯛ ꯈꯨꯝꯖꯤꯟꯈ꯭ꯔꯦ, ꯑꯗꯨꯒ ꯃꯀꯣꯛ ꯑꯗꯨ ꯁꯤꯠ ꯑꯗꯨꯗ ꯉꯥꯊꯔꯒ ꯊꯃꯣꯏꯒꯤ ꯆꯩꯅꯥꯗꯨ ꯈꯥꯡꯅꯕ ꯍꯣꯠꯅꯩ꯫ ꯃꯃꯤꯠꯇꯁꯨ ꯎꯔꯤ ꯃꯇꯝ ꯑꯃꯒꯤ ꯊꯣꯏꯕꯤꯒꯤ ꯁꯛꯇꯝ, ꯃꯥꯒꯤ ꯃꯤꯅꯣꯛ, ꯃꯥꯒꯤ ꯋꯥꯉꯥꯡ꯫ ꯉꯁꯤꯗꯤ ꯃꯌꯥꯝ ꯑꯗꯨꯅ ꯂꯟꯆꯥꯕꯨ ꯇꯠꯇꯅ ꯑꯣꯠꯂꯔꯤ, ꯃꯈꯣꯜꯗꯤ ꯊꯣꯛꯇ꯫ ꯂꯥꯏꯔꯤꯛ ꯄꯥꯕ ꯂꯣꯏꯔꯒ ꯃꯌꯨꯝꯗꯒꯤ ꯕ꯭ꯔꯦꯛꯐꯥꯁꯠ ꯊꯤꯜꯂꯛꯄꯗꯨ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯆꯥꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤ꯫ ꯊꯣꯏꯕꯤ ꯂꯟꯆꯥꯅ ꯊꯥꯖꯗ꯭ꯔꯒ ꯄꯣꯂꯤꯊꯤꯟꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯉꯨ ꯍꯥꯏꯈꯤꯕꯗꯨ ꯃꯗꯨꯃꯛꯇꯤ ꯁꯨꯡꯉꯝ ꯍꯦꯛ ꯉꯝꯗ꯭ꯔꯦ꯫ ꯇꯟꯖꯥ ꯆꯥꯅ ꯉꯥꯟꯊꯣꯏꯅ ꯍꯥꯏꯔꯛꯏ, "ꯊꯣꯏꯕꯤ, ꯅꯪꯒꯤ ꯑꯆꯥꯄꯣꯠꯁꯦ ꯀꯩꯀꯩ ꯌꯥꯎꯒꯦ? ꯆꯥꯔꯁꯦ." ꯑꯁꯤ ꯍꯥꯏꯔꯒ ꯃꯅꯨꯡꯗ ꯌꯥꯎꯕꯁꯤꯡ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯆꯥꯅꯤꯡꯕ ꯈꯜꯂꯒ ꯆꯥꯏ꯫ ꯃꯗꯨꯗ ꯈꯪꯂꯦ ꯗ꯭ꯔꯥꯏ ꯐ꯭ꯔꯨꯠꯁ ꯄꯦꯀꯦꯠ ꯑꯃꯒ ꯅꯠꯁ ꯄꯦꯀꯦꯠ ꯑꯗꯨꯒ ꯂꯟꯆꯥꯅ ꯂꯧꯊꯣꯛꯈ꯭ꯔꯦ ꯍꯥꯏꯕꯗꯨ꯫ ꯍꯧꯖꯤꯛꯇꯗ ꯏꯀꯥꯏꯔꯛꯏ꯫ ꯀꯩꯁꯨꯛ ꯅꯠꯇꯕꯗ ꯑꯆꯥꯄꯣꯠ ꯆꯥꯗꯦ ꯍꯥꯏꯅ ꯍꯦꯛꯇ ꯍꯥꯏꯔꯨꯏ꯫ ꯀꯔꯤ ꯋꯥꯈꯜꯅꯣ ꯍꯥꯏꯅ ꯈꯜꯂꯤ꯫ ꯂꯟꯆꯥꯒꯤ ꯃꯇꯛꯃꯛꯅꯤ ꯃꯥꯒꯤ ꯃꯤꯅꯣꯛ ꯑꯃꯅ ꯊꯣꯏꯕꯤꯒꯤ ꯊꯃꯣꯏꯕꯨ ꯃꯊꯛ ꯃꯈꯥ ꯑꯣꯜꯍꯜꯂꯤ, ꯃꯥꯒꯤ ಮಿꯠꯌꯦꯡ ꯑꯃꯅ ꯊꯣꯏꯕꯤꯒꯤ ꯃꯁꯥ ꯄꯨꯝꯕ ꯇꯨ ꯆꯨꯡꯍꯜꯂꯤ, ꯃꯥꯒꯤ ꯋꯥꯍꯩ ꯑꯃꯅ ꯊꯣꯏꯕꯤꯒꯤ ꯊꯃꯣꯏꯕꯨ ꯃꯁꯥ ꯈꯪꯗ ꯂꯩꯁꯥ ꯐꯥꯍꯟꯒꯗꯧꯔꯤ꯫ ꯊꯣꯏꯕꯤꯅ ꯃꯣꯟꯗ꯭ꯔꯪ ꯁꯥꯟꯅꯕ ꯈꯔꯒ ꯍꯩꯕꯒ ꯃꯌꯥꯝ ꯑꯗꯨ ꯑꯁꯨꯝ ꯈꯟꯖꯤꯜꯂꯨꯕꯗ ꯃꯁꯥꯗꯨ ꯏꯇꯥꯎ ꯇꯥꯎꯏ, ꯇꯧꯐꯝ ꯈꯪꯗꯦ꯫ ꯕ꯭ꯔꯦꯛꯐꯥꯁꯠ ꯆꯥꯐꯝꯁꯨ ꯈꯪꯗ꯭ꯔꯦ꯫ "ꯉꯥꯟꯊꯣꯏ, ꯑꯩ ꯑꯣꯏ, ꯈꯔꯒ ꯆꯥꯈꯣꯗꯅ." "ꯌꯥꯔꯅꯤ, ꯑꯩꯒꯤ ꯕꯣꯛꯅ ꯉꯟꯅ ꯂꯥꯛꯑꯣꯅ ꯍꯥꯏꯔꯛꯄꯅꯤ, ꯊꯦꯡꯈ꯭ꯔꯦ, ꯑꯩ ꯆꯠꯂꯒꯦ." "ꯑꯗꯨꯗꯤ ꯍꯣꯔꯦꯟ ꯅꯨꯡꯊꯤꯜ ꯑꯃꯨꯛ ꯂꯥꯛꯎꯀꯣ." "ꯍꯣꯏ." ꯊꯣꯏꯕꯤ ꯂꯟꯆꯥꯗꯗꯤ ꯑꯃꯨꯛꯇ ꯐꯥꯎꯕ ꯌꯦꯡꯕ ꯉꯝꯗꯅ ꯏꯃꯨꯡꯗꯒꯤ ꯄ꯭ꯔꯞ ꯊꯣꯛꯈꯤ꯫ ꯍꯦꯛ ꯌꯧꯔꯛꯄꯒ ꯂꯥꯏꯔꯤꯛꯁꯤꯡ ꯑꯗꯨ ꯇꯦꯕꯜꯗ ꯐꯠ ꯊꯅꯝ ꯃꯕꯣꯛꯀꯤ ꯀꯥꯗ ꯆꯪꯂꯛꯏ꯫ "ꯑꯕꯣꯛ." "ꯍꯥꯎꯅꯦ." "ꯑꯕꯣꯛ, ꯉꯁꯤꯗꯤ ꯁꯝ ꯊꯥꯎ ꯇꯩꯕꯤꯌꯣ." "ꯊꯥꯎ ꯑꯍꯤꯡꯕꯔꯣ?" "ꯏꯁ, ꯀꯔꯤ ꯅꯨꯃꯤꯠꯅꯣꯅꯦ, ꯊꯥꯎ ꯑꯍꯤꯡꯕ ꯍꯩꯅꯗꯦ ꯍꯥꯏꯔꯝꯕ ꯅꯨꯄꯤ ꯃꯆꯥꯁꯤ ꯀꯣꯛ ꯊꯥꯎ ꯇꯩꯕꯤꯌꯨ ꯍꯥꯏꯔꯤꯁꯤꯕꯣ?" "ꯑꯕꯣꯛ, ꯇꯩꯕꯤꯌꯨ." ꯍꯣꯏꯅꯦ, ꯑꯝꯕꯥꯔꯤ ꯃꯊꯛꯇ ꯂꯩꯍꯧꯕꯅꯤ, ꯄꯨꯔꯛꯎ ꯆꯠꯂꯨ." ꯃꯕꯣꯛꯅ ꯃꯁꯝ ꯊꯥꯎ ꯇꯩꯔꯤꯉꯩ ꯊꯣꯏꯕꯤꯅ, "ꯑꯕꯣꯛ, ꯑꯩꯒꯤ ꯁꯛꯁꯦ ꯀꯩꯒꯤ ꯐꯖꯅ ꯄꯣꯛꯑꯝꯗ꯭ꯔꯤꯅꯣ? ꯀꯅꯥꯅ ꯏꯁꯨꯕꯨ ꯃꯁꯛ ꯐꯖꯗꯦ ꯍꯥꯏꯔꯒꯦ?" "ꯐꯖꯗꯦ ꯀꯩꯁꯨ, ꯑꯩ ꯈꯪꯉꯤ. ꯑꯗꯨꯒ ꯃꯤꯡꯒꯗꯤ ꯃꯣꯏꯔꯥꯡꯊꯦꯝ ꯊꯣꯏꯕꯤ ꯀꯥꯏꯅꯒ, ꯃꯣꯏꯔꯥꯡ ꯊꯣꯏꯕꯤꯁꯨ ꯃꯥꯟꯁꯨ ꯃꯥꯟꯗꯅ." "ꯏꯁꯨꯕꯨ ꯀꯅꯥꯅ ꯃꯁꯛ ꯊꯤ ꯍꯥꯏꯔꯒꯦꯅꯦ? ꯏꯁꯨꯒ ꯂꯝꯕꯥ ꯄꯥꯕꯤꯅꯕ ꯂꯩꯕ ꯅꯠꯇꯦꯅꯦ ꯅꯪꯕꯣ." "ꯏꯁ, ꯑꯕꯣꯛꯅ ꯑꯩꯕꯨ ꯍꯔꯥꯎꯅꯕ ꯍꯥꯏꯖꯤꯜꯂꯤꯗꯣ ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯉꯤ. ꯃꯣꯏꯔꯥꯡ ꯊꯣꯏꯕꯤ ꯃꯥꯜꯂꯗꯤ ꯃꯤꯠꯀꯁꯤ ꯂꯥꯎꯅ ꯄꯥꯜꯂꯝꯗꯣꯏꯅꯤ. ꯑꯩꯒꯤꯗꯤ ꯃꯤꯠꯁꯤꯁꯨ ꯏꯈꯨ ꯈꯨꯏ, ꯃꯥꯏꯁꯤꯁꯨ ꯏꯄꯤꯛ ꯍꯦꯛ ꯄꯤꯛꯏ." ꯃꯁꯨꯒꯤ ꯋꯥꯀꯠ ꯑꯗꯨꯗ ꯃꯕꯣꯛꯇꯨ ꯅꯣꯛꯊꯣꯔꯛꯏ꯫ "ꯍꯩ, ꯏꯁꯨꯒꯤ ꯃꯤꯠꯁꯤꯅꯤꯅꯦ ꯁꯖꯤ ꯃꯤꯇꯥ ꯍꯥꯏꯕꯗꯣ. ꯃꯣꯏꯔꯥꯡ ꯊꯣꯏꯕꯤꯒꯤ ꯃꯤꯠꯇꯣ ꯁꯖꯤ ꯃꯤꯇꯥ ꯃꯥꯜꯂꯦ ꯍꯥꯏꯅꯔꯤꯕꯅꯤ ꯋꯥꯔꯤ ꯂꯥꯏꯔꯤꯛꯇ. ꯂꯥꯛꯊ꯭ꯔꯣꯛ ꯂꯥꯎꯕ ꯃꯤꯠ ꯄꯥꯟꯒꯗꯧ ꯁꯔꯨꯛꯄꯨꯗꯤ ꯏꯁꯨꯒꯤ ꯈꯨꯇꯛ ꯇꯧꯕ ꯃꯤꯅꯣꯛ ꯍꯩꯕ ꯃꯤꯠꯁꯤꯅꯤꯅꯦ ꯃꯤꯅ ꯄꯥꯝꯅꯔꯤꯁꯦ." "ꯑꯁꯦꯡꯀꯤꯔꯣꯕꯣ?" "ꯍꯣꯏꯅꯦ, ꯏꯁꯨꯕꯨ ꯍꯦꯛ ꯄꯣꯛꯂꯛꯄꯒ ꯑꯕꯣꯛꯅꯅꯦ ꯏꯁꯨꯁꯦ ꯃꯁꯛ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦ, ꯑꯋꯥꯠꯄ ꯂꯩꯇꯦ ꯍꯥꯏꯗꯅ, ꯏꯁꯨꯕꯨ ꯃꯣꯏꯔꯥꯡ ꯊꯣꯏꯕꯤ ꯃꯥꯜꯂꯤ ꯍꯥꯏꯗꯅ ꯁꯅꯥꯊꯣꯏꯕꯤ ꯊꯣꯜꯂꯤꯕꯅꯤꯅꯦ." "ꯑꯕꯣꯛ, ꯑꯁꯦꯡꯕꯒꯤ ꯑꯩꯁꯦ ꯐꯖꯕ꯭ꯔꯣ?" "ꯐꯖꯩ, ꯌꯥꯝꯅ ꯐꯖꯩ. ꯏꯁꯨꯅ ꯂꯩꯁꯥ ꯃꯄꯨꯡ ꯐꯥꯔꯒ ꯈꯖꯤꯛ ꯀꯦꯊꯣꯔꯛꯄ ꯃꯇꯝꯗ ꯃꯤꯒꯤ ꯏꯃꯨꯡꯅ ꯀꯅꯥꯒꯤ ꯃꯁꯨꯅꯣ ꯍꯥꯏꯗꯅ ꯃꯇꯤꯟ ꯇꯥꯕ ꯃꯈꯩ ꯌꯦꯡꯅꯒꯗꯧꯔꯤꯕꯅꯤꯅꯦ." ꯃꯕꯣꯛꯀꯤ ꯋꯥꯍꯩ ꯑꯗꯨꯗ ꯊꯣꯏꯕꯤ ꯅꯣꯛꯅꯤꯡꯅ ꯅꯣꯛꯏ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯨꯛ ꯈꯪꯂꯛꯏ꯫ "ꯑꯗꯨꯒ ꯑꯕꯣꯛ, ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯇ ꯄꯣꯛꯄꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ?" "ꯅꯤꯡꯊꯧꯀꯥꯕꯗꯤ ꯌꯥꯝꯅ ꯐꯩꯗ. ꯃꯁꯛ ꯐꯖꯩ, ꯂꯟ ꯇꯨꯡꯏ, ꯃꯤꯅꯨꯡꯁꯤ ꯂꯩ, ꯋꯥꯠꯇ ꯄꯥꯗꯅ ꯄꯥꯟꯒꯜꯂꯤ ꯍꯥꯏꯅꯔꯤꯕꯅꯤꯅꯦ." "ꯑꯗꯨꯒ ꯑꯕꯣꯛ, ꯏꯔꯥꯏꯗꯤ?" "ꯏꯔꯥꯏꯗꯤ ꯄꯨꯛꯅꯤꯡ ꯇꯞꯄꯤ, ꯁꯥꯎꯒꯟꯗꯦ." "ꯑꯕꯣꯛ, ꯏꯔꯥꯏꯒ ꯁꯒꯣꯜꯁꯦꯟꯒꯁꯤ ꯆꯥꯟꯅꯕ꯭ꯔꯥ?" "ꯑꯉꯥꯎꯕꯤꯁꯤꯗꯤ, ꯏꯄꯣꯛ ꯅꯨꯃꯤꯠꯀ ꯆꯥꯟꯅꯗꯦ ꯍꯥꯏꯕ ꯂꯩꯇꯦꯅꯦ. ꯃꯗꯨꯗꯤ ꯀꯨꯊꯤꯗ ꯄꯥꯟꯖꯤꯅ ꯍꯥꯏꯒꯗꯧꯕꯅꯤꯅꯦ." "ꯑꯗꯨꯅꯦꯕ, ꯍꯦꯛꯇ ꯆꯥꯟꯅꯩꯌꯦꯅ ꯉꯥꯟꯊꯣꯏꯁꯤꯅ ꯍꯦꯛꯇ ꯍꯥꯏꯖꯤꯜꯂꯤ. ꯉꯁꯥꯏꯁꯨ ꯑꯆꯥꯄꯣꯠ ꯑꯝꯇ ꯆꯥꯗꯕꯅꯤ ꯀꯥꯏꯅ, ꯑꯗꯨꯒ ꯆꯥꯔꯝꯃꯤ, ꯑꯩꯕꯨ ꯆꯣꯞꯍꯜꯂꯦꯕ." ꯃꯁꯨꯅ ꯃꯨꯔꯨꯝ ꯁꯣꯜꯂꯤꯕꯗꯨ ꯃꯕꯣꯛꯅ ꯃꯌꯦꯛ ꯁꯦꯡꯅꯗꯤ ꯇꯥꯕ ꯉꯝꯗꯦ꯫ "ꯀꯔꯤꯅꯣ ꯁꯣꯜꯂꯤꯕꯗꯨꯅ?"
Kaisumta natteda abo. Ai susidagidi nupi thokpa haurani. Samgase sanghalani sumka kheka ara. Masugi pungaw ngawba wahai aduda mabok hanubidu noktuna lay. Thoibisu wakhalda khalamba kangningba pumnamak mabokna takpirabada harauna mabokki tampakta ngathaduna lay. Lanchagi mama laitin yamna thajaba misagni. Masa lairik haijadragasu macha singbudi mi oihanningbagi ihulladuna machagi damak laifam khuding chatuna matam khudingmakta nijay. Macha singna achauba exam ama tharamdai khuding laifamda chatuna khoirumjagani. Nganthoigi class 11 gi exam su kuisilaktre aduga lanchagi exam gi damak Govindaji da chatuna mapugi maphamda ngamjaba hairang lairang khara katuna mangol nirunaba mamana haire. Nganthoi nabungdo hayengi pi asingba-sing sida lairabani hairamuko. Hoi adugane masigi duksingse thoibi hoida khara thelujo masune lai khuramba chaningamgani chanaba hairamuko. Au hai aduga nangi haunabi chatkhraga halakani khangdabado madu tawba yaroi thabak yamiko. Hoi baima Nganthoi duk hapa khawado hai haiduna lai. Thongjil hek kansilakbaga thoibina stair dagi phaneka setlaga kumtharakliba matawadu ubada phak phak noktuna haire. Eh kaida taiduba kaidawrage mi sifhajadro. Nganthoi su phajai haibagom makok nomi aduga nokningba khangjilaga kadai chatoino kem chaloi sum leibade setlini. Is nangnaba kaino aina phanek setpa amukta phawba udribadawna. Ude haiba natteda aduda imungdaga setlise kailayok naurage ai khanghandana. Ho bhab tabagi lai maitai nupi ama oibagi lai. Is maitai nupi bu phanek setradi oidabadawna. Oibadi oirini aduda phanek setlagana hena mandro. Nangna nahana hairidi moirang thoibi manbe chuchedo phanek setlhawena haibado. Oh mana phanek setpado satikna phajabani he. Aduni nakhoi si yumda setpasu khara khara hainaba tawrani. Ai somda tammu tare hayeng phanek setoinina. Eh hayeng kai thabak laige. Hayeng do Govindaji da chatoini nangso hairamona imana hairakpa. Kaidawbanu sum exam ayagi mangol niba. Adudi lai khoirumbanina kai setni. Ngau phanek machu setoini. Anidugi haunabi amuk haukhre. Wakhaldo Govindaji yaukhiduna maduda setlugadawba dress khanba hawi. Laifam chatpada machu mamel setpa yaba nate. Aduna thoidokna khaningai leite. Adubu nganthoiga thoibigadi tongali. Monrang sanafam thiribani. Mamana lauduna kauraktre phawba. Mathangi ayukto mama hemana laida katkadawba duk thawmai. Hailay mayam ado lala ton amada ningthina haplaga basket macha amada hapcheli. Nganthoi su mamagi chandon machugi phaneka ma setuna loishinaba kanna hotnari. Lancha su mamana thambiba ngaurok ngauna suraba kurta paijama du litseli. Masamdo haifet semlaga hatlingai mapanda mamana ngangliba du tai. Aima Icha thoibi sidi onthongna phajaba zanidana. Asingbairo imabo. Asingbani onthongna phajakreni icha de. Imabo adudi aise moirang thoibi manbra yengo. Si hairaga thoibi du mangaka haifet ke tharaga hema da noksili. Matawadu da hema sunoktuna khumle. Mandadi ko moirang thoibi gadine ahada lai haure icha thoibi gi mamangda. Nganthoi shu loisanba loireduna thoklaklaga makha tai. Moirang thoibido mayamgi beauty standard oibada waramni ko. Masaksu uhauba nattabaduda aduda phajabada saithabadi kaida hairurani. Oh nangnane moirang thoibi uhaudrasu aingonda dum yengo. Imabokna moirang thoibidagi aini hena phajai haise khangdro. Is thoibi kai chasalake nang ayuksida. Phajaba si hairaga thoibidu nganthoida michi khacheli
ꯃꯄꯥꯟꯗ ꯑꯅꯤꯗꯨꯅ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯅꯗꯨꯅ ꯅꯣꯛꯇꯨꯅ ꯋꯥꯔꯤ ꯇꯧꯔꯤꯕꯗꯨ ꯂꯟꯆꯥ ꯏꯃꯨꯡꯗꯒꯤ ꯏꯁꯦꯡ ꯁꯦꯡꯅ ꯇꯥꯏ꯫ ꯋꯥꯔꯤ ꯑꯗꯨꯗ ꯅꯣꯛꯅꯤꯡꯂꯨꯔ ꯃꯥꯜꯂꯤ꯫ ꯃꯁꯝꯗꯨ ꯍꯥꯠꯅ ꯍꯥꯠꯅ ꯃꯥꯏꯊꯣꯡ ꯑꯗꯨꯁꯨ ꯅꯣꯛꯐꯦꯠ ꯇꯧꯏ꯫ ꯂꯣꯏꯁꯤꯟꯕ ꯂꯣꯏꯗꯨꯅ ꯐ꯭ꯔꯨꯏꯠꯀꯤ ꯈꯨꯗꯥꯡ ꯑꯗꯨ ꯁꯦꯝꯅ ꯁꯦꯝꯅ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯄꯗ ꯙꯔꯤ ꯃꯌꯥꯗ ꯂꯦꯞꯂꯝꯕ ꯊꯣꯏꯕꯤꯅ ꯌꯦꯡꯂꯛꯄꯒ ꯍꯦꯛ ꯃꯤꯠꯆꯥꯅꯩ꯫ ꯊꯣꯏꯕꯤ ꯃꯤꯍꯨꯜ ꯃꯁꯤꯡ ꯍꯦꯟꯒꯠꯂꯦ ꯍꯥꯏꯕ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯃꯁꯤꯡ ꯊꯤꯗ꯭ꯔꯕꯁꯨ ꯃꯁꯥꯅ ꯈꯪꯖꯔꯦ꯫ ꯋꯥꯡ ꯆꯥꯎꯔꯕ ꯁꯕꯥꯟ ꯃꯨꯔꯇꯤ ꯑꯗꯨꯗ ꯆꯤꯡꯂꯦꯝꯅ ꯁꯦꯠꯂꯤꯕ ꯑꯉꯧꯕ ꯐꯤꯖꯣꯜ, ꯃꯥꯏꯊꯣꯡ ꯑꯗꯨꯅ ꯈꯖꯤꯛꯇꯪ ꯌꯦꯡꯂꯛꯄ ꯃꯥꯟꯕ ꯃꯤꯠꯌꯦꯡ, ꯃꯣꯡ ꯍꯥꯗꯕ ꯃꯥꯒꯤ ꯃꯇꯧ, ꯀꯦꯒꯦ ꯃꯣꯏꯔꯥꯡ ꯂꯩꯕꯥꯛꯀꯤ ꯃꯖꯥꯏꯕꯦꯝꯃꯅ ꯀꯔꯤꯒꯨꯝꯕ ꯎꯈꯤꯕ ꯊꯣꯛꯂꯒꯗꯤ ꯃꯥꯒꯤꯅꯤ ꯍꯥꯏꯗꯅ ꯁꯣꯏꯗꯅ ꯐꯤꯗꯥ ꯀꯟꯁꯤꯟꯈꯤꯒꯅꯤ ꯍꯥꯏꯅ ꯃꯤꯀꯨꯞ ꯑꯗꯨꯗ ꯊꯣꯏꯕꯤꯒꯤ ꯋꯥꯈꯜꯗ ꯐꯥꯎꯔꯛꯏ꯫ ꯃꯁꯤꯡ ꯍꯦꯟꯅ ꯍꯨꯜꯂꯤꯕ ꯃꯤꯍꯨꯜ ꯑꯗꯨ ꯋꯥꯈꯜꯗꯅ ꯄꯥꯈꯠꯆꯕ ꯑꯃꯗꯤ ꯀꯂꯛꯆꯕꯒ ꯂꯣꯏꯅꯅ ꯃꯌꯥꯝ ꯑꯗꯨ ꯄꯨꯟꯁꯤꯜꯂꯕꯗ ꯃꯤꯍꯨꯜ ꯃꯆꯥ ꯑꯃ ꯄꯣꯛꯏ꯫ ꯁꯦꯀꯦꯟ ꯑꯃꯗ ꯃꯤꯍꯨꯜ ꯑꯅꯤꯔꯛ ꯆꯣꯡꯏ꯫ ꯊꯣꯏꯕꯤꯅ ꯌꯦꯡꯂꯛꯂꯤꯕꯗꯨ ꯂꯟꯆꯥ ꯑꯣꯟꯁꯤꯟꯅꯗꯨꯅ ꯀꯨꯏꯅ ꯃꯤꯠꯆꯥꯅꯔꯨꯗꯦ꯫ ꯊꯣꯏꯕꯤꯕꯨ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯇꯨꯅ ꯀꯔꯤꯁꯨ ꯈꯟꯗꯕ ꯃꯑꯣꯡꯗ ꯐꯣꯟꯗꯨ ꯄꯣꯀꯦꯠꯇꯒꯤ ꯂꯧꯊꯣꯛꯇꯨꯅ ꯃꯦꯠꯂꯤ꯫ ꯑꯗꯨꯕꯨ ꯐꯣꯟꯒꯤ ꯃꯔꯨꯝꯗꯒꯤ ꯙꯔꯤ ꯃꯌꯥꯗ ꯂꯦꯞꯂꯤꯕ ꯊꯣꯏꯕꯤꯗ ꯍꯨꯔꯥꯟ ꯃꯤꯠꯌꯦꯡ ꯑꯣꯏꯅ ꯑꯃꯨꯛꯇꯪꯗꯤ ꯇꯨꯃꯤꯟꯅ ꯌꯦꯡꯂꯛꯏ꯫ ꯅꯨꯄꯤ ꯃꯥꯒꯤ ꯃꯥꯏꯊꯣꯡꯗꯨ ꯃꯁꯤꯃꯗꯤ ꯋꯥꯠꯂꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯃꯁꯝꯗꯤ ꯌꯥꯝꯅ ꯁꯥꯡꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯂꯦꯡꯖꯨꯝ ꯌꯧꯅ ꯁꯥꯡꯕꯗꯨ ꯖ꯭ꯋꯥꯏ ꯖ꯭ꯋꯥꯏ ꯊꯥꯗꯔꯤ꯫ ꯆꯟꯗꯟ ꯃꯆꯨꯒꯤ ꯃꯨꯒꯥ ꯐꯅꯦꯛ ꯐꯤꯗꯨ ꯇꯉꯧ ꯇꯉꯧꯔꯕꯤ ꯀꯨꯆꯨ ꯑꯗꯨꯗ ꯍꯦꯟꯅ ꯑꯗꯨꯝ ꯏꯉꯧ ꯉꯧꯍꯜꯂꯤ꯫ ꯌꯦꯛꯁꯤꯟ ꯇꯩꯁꯤꯟꯕ ꯌꯥꯎꯗꯅ ꯐꯖꯕ ꯃꯥꯏꯊꯣꯡ ꯑꯗꯨꯗ ꯃꯥꯟꯗꯣꯝ ꯆꯥꯅ ꯊꯤꯟꯕꯤꯔꯛꯄ ꯆꯟꯗꯣꯟ ꯃꯇꯦꯛ, ꯑꯣꯏꯒꯤ ꯅꯥꯞꯄꯗ ꯆꯤꯜꯂꯤꯕ ꯂꯩ ꯅꯥꯆꯣꯝ, ꯂꯥꯏꯕꯛꯇ ꯅꯝꯂꯤꯕ ꯀꯨꯁꯤꯛ ꯀꯨꯞꯄ ꯕꯤꯟꯗꯤ, ꯉꯥꯡꯇꯛ ꯇꯧꯕ ꯆꯤꯟꯕꯥꯜ, ꯃꯣꯃꯣꯟꯇ ꯇꯧꯗꯨꯅ ꯂꯩꯕ ꯃꯥꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨ ꯑꯉꯟꯕ ꯑꯌꯨꯛꯇ ꯃꯉꯥꯡ ꯏꯄꯥꯕꯨ ꯃꯃꯤꯠ ꯊꯛꯈꯟꯅꯅꯕ ꯃꯔꯝ ꯑꯃ ꯑꯣꯏꯔꯒꯅꯤ, ꯅꯠꯇ꯭ꯔꯒꯅ ꯊꯣꯏꯕꯤꯕꯨ ꯎꯖꯕ ꯐꯪꯖꯕ ꯄꯥꯈꯪ ꯈꯔꯗꯤ ꯉꯥꯎꯈꯤꯕ ꯁꯣꯏꯗ꯭ꯔꯦ꯫ ꯀꯔꯤꯒꯤ ꯂꯥꯏꯕꯛꯇ ꯕꯤꯟꯗꯤ, ꯅꯥꯇꯣꯟꯗ ꯆꯟꯗꯜ ꯃꯇꯦꯛ, ꯑꯣꯏꯒꯤ ꯅꯥꯞꯄꯗ ꯅꯥꯆꯣꯝ, ꯀꯔꯤꯒꯤ ꯆꯤꯟꯕꯥꯜꯗ ꯂꯤꯞꯁꯇꯤꯛ, ꯃꯥꯏꯊꯣꯡꯗ ꯃꯤꯅꯣꯛ? ꯁꯛꯇꯝ ꯑꯗꯨꯕꯨ ꯀꯥꯎꯕ ꯉꯝꯗꯅꯕ, ꯊꯃꯣꯏꯗ ꯃꯃꯤ ꯇꯥꯗꯨꯅ ꯂꯩꯍꯧꯅꯕ ꯊꯑꯣꯏꯅ ꯁꯤꯜꯂꯤꯕ꯭ꯔꯥ? ꯂꯩꯔꯥꯡꯂꯛꯇ ꯍꯥꯏꯔꯒ ꯏꯌꯥꯏꯗ ꯁꯥꯠꯄꯤꯗꯨ, ꯆꯦꯛꯂꯥꯂꯛꯇ ꯍꯥꯏꯔꯒꯅ ꯈꯣꯟꯖꯦꯜꯗꯤ ꯇꯥꯍꯟ ꯃꯁꯛ ꯎꯒꯦ ꯐꯪꯗꯕꯤꯗꯨ, ꯎꯄꯥꯜꯂꯛꯇ ꯍꯥꯏꯔꯒ ꯆꯤꯡꯗꯣꯜꯗ ꯍꯧꯕꯤꯗꯨ, ꯈꯨꯠꯅ ꯊꯦꯡꯕꯗ ꯃꯥꯡꯈꯤꯒꯗꯧꯕ ꯌꯥꯏꯒꯨꯝ ꯃꯤꯠꯃꯥꯡꯗ ꯉꯥꯟꯕꯗꯤ ꯀꯔꯤꯅꯤ ꯍꯥꯏꯁꯤꯒꯦ? ꯈꯣꯡꯅ ꯆꯠꯄꯗ ꯌꯧꯕ ꯃꯐꯝꯅꯤ, ꯑꯗꯨꯅ ꯉꯥꯏꯍꯥꯛ ꯆꯠꯂꯒ ꯒꯣꯕꯤꯟꯗꯖꯤ ꯌꯧꯔꯦ꯫ ꯅꯨꯃꯤꯠꯇꯨ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠꯁꯨ ꯑꯣꯏꯕꯒꯤ ꯑꯔꯥꯞꯄ ꯑꯅꯛꯄ ꯃꯐꯝ ꯑꯌꯥꯝꯕꯗꯒꯤꯁꯨ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯥꯛꯅꯕ ꯃꯌꯥꯝꯅ ꯄꯤꯛ ꯍꯦꯛ ꯆꯣꯜꯂꯤ꯫ ꯃꯃꯥꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯂꯥꯏꯐꯝ ꯃꯌꯥꯝꯗꯨ ꯃꯊꯪ ꯃꯊꯪ ꯆꯠꯇꯨꯅ ꯈꯣꯏꯔꯝꯃꯤ꯫ ꯂꯥꯏꯒꯤ ꯁꯦꯕꯥ ꯂꯣꯏꯔꯒ ꯃꯃꯥꯗꯤ ꯃꯣꯏꯔꯥꯡꯗꯒꯤ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯥꯛꯂꯝꯕ ꯃꯤ ꯈꯔꯒ ꯊꯦꯡꯅꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯤ꯫ ꯉꯥꯟꯊꯣꯏ ꯒꯣꯕꯤꯟꯗꯖꯤꯒꯤ ꯀꯥꯡꯁꯤꯗꯨ ꯀꯥꯡ 3 ꯈꯤꯡꯂꯝꯂꯒ ꯃꯃꯥꯅ ꯀꯧꯔꯛꯇꯨꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯈ꯭ꯔꯦ꯫ ꯊꯣꯏꯕꯤꯁꯨ ꯀꯥꯡꯁꯤꯗꯨ ꯈꯤꯡꯅꯅꯕ ꯊꯧꯔꯤꯗꯨ ꯄꯥꯏꯈꯠꯂꯤ꯫ ꯑꯗꯨꯕꯨ ꯀꯥꯡꯁꯤ ꯃꯈꯣꯜꯗꯨ ꯏꯊꯣꯛ ꯊꯣꯛꯇꯕ ꯑꯗꯨꯗ ꯂꯩꯄꯥꯅꯕ ꯏꯙꯧ ꯑꯗꯨꯅ ꯅꯥꯀꯜꯗ ꯂꯦꯞꯂꯤꯕ ꯂꯟꯆꯥꯗ ꯍꯥꯏꯔꯛꯏ, "ꯏꯕꯨꯡꯉꯣ, ꯀꯥꯡꯁꯤ ꯑꯁꯤ ꯑꯃꯨꯛꯇ ꯈꯤꯡꯕ ꯌꯥꯎꯕꯤꯌꯨ꯫ ꯏꯕꯦꯝꯃꯒꯤ ꯀꯥꯡꯁꯤꯁꯤ ꯃꯈꯣꯜ ꯊꯣꯛꯇ꯭ꯔꯦꯅꯦ ꯇꯧꯔꯤꯁꯦ." ꯂꯟꯆꯥ ꯀꯔꯤꯁꯨ ꯈꯟꯗ ꯆꯪꯁꯤꯟꯗꯨꯅ ꯊꯣꯏꯕꯤꯅ ꯄꯥꯏꯔꯤꯕ ꯀꯥꯡꯁꯤ ꯑꯗꯨꯒꯤ ꯊꯧꯔꯤ ꯑꯗꯨꯗ ꯃꯥꯁꯨ ꯈꯔ ꯆꯈꯠꯇꯨꯅ ꯄꯥꯏꯗꯨꯅ ꯈꯤꯡꯂꯤ꯫ ꯍꯟꯗꯛꯇꯤ ꯀꯥꯡꯁꯤ ꯃꯈꯣꯜꯗꯨ ꯇꯥꯟ ꯆꯞ ꯆꯥꯔꯦ꯫ ꯂꯩꯄꯥꯅꯕ ꯏꯙꯧ ꯑꯗꯨꯁꯨ ꯀꯥꯡꯁꯤ ꯃꯈꯣꯜ ꯑꯗꯨꯗ ꯂꯥꯏꯒꯤ ꯁꯦꯕꯥꯗ ꯃꯥꯏ ꯑꯃ ꯀꯣꯟꯁꯤꯟꯈꯤ꯫ ꯁꯣꯝꯗ ꯀꯥꯡꯁꯤ ꯈꯤꯡꯂꯤꯕ ꯑꯅꯤꯗꯨꯗꯤ ꯃꯁꯥ ꯃꯁꯥ ꯊꯦꯡꯅꯒꯗꯧꯕ ꯈꯖꯤꯛꯇ ꯋꯥꯠꯂꯤ꯫ ꯊꯣꯏꯕꯤꯅ ꯍꯥꯏꯐꯦꯠ ꯂꯩꯁꯤꯜꯂꯛꯄꯗ ꯃꯃꯥꯏꯗꯨ ꯂꯟꯆꯥꯒꯤ ꯈꯗꯥꯡ ꯃꯄꯥꯗ ꯇꯥꯔꯅꯤ꯫ ꯑꯗꯨꯕꯨ ꯊꯣꯏꯕꯤ ꯂꯩꯁꯤꯜꯂꯛꯄ ꯉꯝꯕꯗꯤ ꯍꯥꯏꯔꯨꯅꯨ, ꯃꯈꯣꯡ ꯃꯈꯨꯠ ꯂꯣꯏꯅꯃꯛ ꯆꯤꯡꯁꯤꯟꯈꯤꯗꯨꯅ ꯄꯥꯏꯔꯤꯕ ꯀꯥꯡꯁꯤꯒꯤ ꯊꯧꯔꯤ ꯑꯗꯨ ꯐꯥꯎꯕ ꯂꯦꯡꯍꯟꯕ ꯉꯝꯗꯦ꯫ ꯄꯥꯏꯕ ꯈꯛꯇꯃꯛ ꯄꯥꯏꯔꯤꯕꯅꯤ, ꯀꯥꯡꯁꯤꯗꯤ ꯂꯟꯆꯥꯅ ꯈꯤꯡꯂꯤꯕꯅꯤ꯫ ꯂꯟꯆꯥꯁꯨ ꯃꯅꯥꯛ ꯅꯛꯅ ꯃꯥꯒꯤ ꯃꯤꯠꯌꯦꯡꯒꯤ ꯍꯦꯛ ꯃꯈꯥꯗ ꯊꯣꯏꯕꯤꯅ ꯃꯃꯥꯏ ꯃꯃꯤꯠ ꯄꯥꯡꯁꯤꯟꯕ ꯃꯈꯩ ꯂꯦꯞꯂꯤꯕ ꯑꯗꯨ ꯃꯤꯍꯨꯜ ꯐꯥꯊꯅꯕ ꯍꯣꯠꯅꯩ꯫ ꯅꯠꯇ꯭ꯔꯕꯗꯤ ꯃꯤꯍꯨꯜ ꯃꯁꯤꯡ ꯍꯦꯟꯕꯒꯤ ꯃꯔꯝ ꯊꯣꯏꯕꯤꯅ ꯀꯔꯤꯒꯨꯝꯕ ꯈꯪꯂꯛꯂꯕꯗꯤ ꯂꯟꯆꯥ ꯄꯥꯎꯈꯨꯝ ꯂꯩꯔꯣꯏ꯫
ꯀꯥꯡꯁꯤ ꯈꯤꯡꯕ ꯂꯣꯏꯔꯒ ꯑꯅꯤꯗꯨ ꯊꯣꯛꯂꯛꯄꯗꯨ ꯉꯥꯟꯊꯣꯏ ꯍꯔꯥꯎꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯥꯃꯣ ꯐꯣꯇꯣ ꯀꯥꯞꯄꯤꯌꯣ꯫ ꯉꯥꯟꯊꯣꯏꯅ ꯍꯥꯏꯔꯛꯄꯗꯨꯗ ꯂꯟꯆꯥ ꯊꯣꯏꯕꯤꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯛꯏ, ꯑꯗꯨꯒ ꯄꯣꯀꯦꯠꯇꯒꯤ ꯐꯣꯟꯗꯨ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯩ꯫ ꯊꯣꯏꯕꯤꯗꯤ ꯉꯥꯏꯍꯥꯛꯀꯤ ꯑꯣꯏꯈꯤꯕ ꯐꯤꯚꯝ ꯑꯗꯨꯗ ꯃꯁꯥꯗꯨ ꯏꯊꯛ ꯊꯀꯠꯈꯤꯗꯨꯅ ꯐꯣꯇꯣ ꯀꯥꯞꯀꯅꯤ ꯍꯥꯏꯕ ꯐꯥꯎꯕ ꯀꯥꯎꯕ ꯃꯈꯩ ꯆꯞ ꯌꯨꯡꯅ ꯅꯥꯀꯜꯗ ꯂꯦꯞꯇꯨꯅ ꯂꯩ꯫ ꯊꯣꯏꯕꯤ ꯂꯥꯛꯑꯣ, ꯏꯕꯥꯅꯤ ꯄꯨꯟꯅ ꯀꯥꯞꯃꯤꯟꯅꯁꯦ, ꯑꯩ ꯏꯇꯣꯝꯇ ꯂꯦꯞꯄꯗꯣ ꯄꯣꯁ ꯇꯧꯕ ꯍꯩꯇꯦꯕ꯫ ꯑꯁꯤ ꯍꯥꯏꯔꯒ ꯉꯥꯟꯊꯣꯏꯅ ꯊꯣꯏꯕꯤꯒꯤ ꯈꯨꯗꯥꯡꯗꯨ ꯄꯥꯏꯗꯨꯅ ꯆꯤꯡꯁꯤꯜꯂꯤ, ꯑꯗꯨꯒ ꯃꯕꯨꯡꯕꯨ ꯐꯣꯇꯣ ꯀꯥꯞꯍꯜꯂꯤ꯫ ꯉꯥꯟꯊꯣꯏꯗꯤ ꯊꯣꯏꯕꯤꯒꯤ ꯃꯇꯧ ꯑꯗꯨ ꯈꯪꯖꯕ ꯅꯠꯇꯦ꯫ ꯅꯣꯡ ꯐꯥꯗꯣꯛ ꯐꯅꯦꯛ ꯐꯖꯕ ꯁꯦꯠꯄꯗ ꯐꯣꯇꯣ ꯀꯥꯞꯍꯧꯅꯕ ꯍꯣꯠꯅꯕꯅ ꯃꯊꯧ ꯑꯣꯏꯖꯔꯤꯕꯅꯤ꯫ ꯊꯣꯏꯕꯤ ꯁꯤꯗꯅ ꯍꯦꯟꯅ ꯐꯖꯗꯧ ꯃꯥꯜꯂꯤ, ꯂꯥꯛꯑꯣ꯫ ꯊꯣꯏꯕꯤꯁꯨ ꯉꯥꯟꯊꯣꯏꯅ ꯍꯥꯏꯕ ꯃꯐꯝ ꯈꯨꯗꯤꯡ ꯆꯪꯁꯤꯟꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯄꯣꯁ ꯇꯧꯏ꯫ ꯉꯥꯟꯊꯣꯏꯁꯨ ꯃꯁꯛ ꯅꯨꯡꯁꯤ, ꯀꯨꯂꯩ ꯀꯨꯆꯨꯅꯤ, ꯑꯗꯨꯕꯨ ꯃꯒꯨꯟꯗꯤ ꯋꯥꯠꯄ ꯅꯠꯇꯦ, ꯃꯕꯨꯡꯒꯤ ꯃꯆꯜꯅꯤ꯫ ꯃꯕꯨꯡꯒꯨꯝ ꯃꯥꯁꯨ ꯍꯦꯛ ꯌꯦꯡꯕꯗ ꯂꯨꯝ ꯂꯨꯝ ꯂꯥꯎꯏ, ꯑꯋꯥꯠꯄ ꯂꯩꯇꯦ꯫ ꯐꯣꯇꯣꯗꯨ ꯀꯥꯞꯄ ꯍꯦꯛ ꯂꯣꯏꯕꯒ ꯉꯥꯟꯊꯣꯏ ꯃꯕꯨꯡꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯐꯣꯇꯣ ꯑꯗꯨ ꯁꯣꯏꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯏ꯫ ꯊꯣꯏꯕꯤꯗꯤ ꯂꯟꯆꯥꯒꯤ ꯃꯅꯥꯛ ꯆꯪꯁꯤꯟꯕ ꯉꯝꯗ꯭ꯔꯦ, ꯂꯥꯞꯇꯛꯅ ꯂꯦꯞꯇꯨꯅ ꯂꯩ꯫ ꯂꯟꯆꯥ ꯊꯣꯏꯕꯤꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯛꯏ, ꯑꯗꯨꯕꯨ ꯅꯪꯁꯨ ꯐꯣꯇꯣ ꯌꯦꯡꯂꯨ ꯂꯥꯎ ꯍꯥꯏꯗꯦ꯫ ꯊꯧꯁꯥꯗꯕꯒꯤꯔ ꯅꯠꯇ꯭ꯔꯒ ꯅꯨꯄꯥ ꯃꯥꯅ ꯀꯨꯞꯅ ꯌꯦꯡꯕꯤꯈ꯭ꯔꯕ꯭ꯔꯥ ꯍꯣꯏ ꯃꯥꯏ ꯑꯃꯠꯇ ꯍꯥꯏꯗꯕꯗꯤ꯫ ꯄꯨꯡ 3-4ꯃꯨꯛꯀꯤ ꯖꯔꯅꯤ ꯂꯥꯛꯄ ꯑꯗꯨꯗ ꯊꯣꯏꯕꯤꯅ ꯃꯀꯣꯛ ꯅꯨꯡꯉꯥꯏꯇꯦ, ꯏꯪꯅ ꯆꯠꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯏꯁꯩ ꯐꯥꯎꯕ ꯈꯣꯡꯕ ꯅꯠꯇꯦ꯫ ꯇꯨꯃꯤꯟꯅ ꯍꯣꯏ ꯃꯥꯏꯁꯨ ꯍꯥꯏꯅꯗ ꯆꯠꯄꯗꯨ ꯃꯦꯃꯤꯗꯤ ꯕꯣꯔꯤꯡ ꯈꯔ ꯆꯨꯔꯦ꯫ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯁꯨ ꯃꯥꯒꯤ ꯊꯧꯐꯝ ꯊꯣꯛꯄ ꯒꯥꯔꯤꯗꯨ ꯇꯨꯃꯤꯟꯅ ꯆꯤꯡ ꯂꯝꯕꯤꯗꯨ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯊꯦꯛ ꯀꯣꯏꯗꯨꯅ ꯊꯧꯔꯤ꯫ ꯃꯦꯃꯤ ꯇꯧꯐꯝ ꯈꯪꯗꯅ ꯐꯣꯟꯗꯨ ꯄꯨꯊꯣꯛꯂꯒ ꯑꯃꯨꯛ ꯌꯦꯡꯉꯤ꯫ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯆꯪꯗꯨꯅ ꯌꯦꯡꯂꯨꯕꯗ ꯕꯨꯛ ꯂꯣꯟꯆ ꯏꯚꯦꯟꯠꯀꯤ ꯐꯣꯇꯣ ꯈꯔ ꯐꯦꯟꯁꯤꯡꯅ ꯊꯥꯒꯠꯂꯒ ꯇꯦꯛ ꯇꯧꯔꯛꯄꯒꯤ ꯂꯩꯔꯝꯕꯗꯨ ꯌꯦꯡꯉꯤ꯫ ꯃꯦꯃꯤ ꯃꯃꯥꯏꯗꯨ ꯊꯣꯏꯕꯤꯗ ꯑꯣꯟꯊꯣꯔꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯏꯆꯦ ꯕꯨꯛ ꯂꯣꯟꯆ ꯏꯚꯦꯟꯠꯇꯨ ꯁꯛꯁꯦꯁ ꯑꯣꯏꯔꯦ, ꯄꯕ꯭ꯂꯤꯁꯔꯗꯒꯤ ꯃꯦꯜ ꯂꯥꯛꯏ, ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗꯁꯨ ꯁ꯭ꯇꯦꯠꯁ ꯑꯇꯩ ꯃꯌꯥꯝꯒꯤ ꯐꯦꯟꯁ ꯃꯌꯥꯝ ꯑꯃꯅ ꯇꯦꯛ ꯇꯧꯔꯤ꯫ ꯑꯗꯣ ꯏꯆꯦ ꯅꯍꯥꯟꯒꯤ ꯏꯚꯦꯟꯠꯇꯨꯗ ꯃꯤ ꯂꯥꯛꯄꯁꯤꯡꯒꯤ ꯂꯤꯁ ꯑꯃ ꯑꯣꯔꯒꯅꯥꯏꯖꯔꯁꯤꯡꯗ ꯍꯪꯕꯅ ꯐꯔꯣꯏꯗ꯭ꯔꯣ ꯔꯦꯀꯣꯔꯗꯀꯤꯗꯃꯛ? ꯍꯣꯏꯅꯦ, ꯅꯦꯁꯨꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠꯇꯨꯗ ꯀꯣꯜ ꯇꯧꯁꯤꯜꯂꯨ, ꯑꯩꯅꯁꯨ ꯊꯥꯔꯛꯑꯣ ꯍꯥꯏꯕꯗꯤ ꯍꯥꯏꯈꯤꯕꯅꯤ ꯅꯍꯥꯟꯗꯣ꯫ ꯍꯣꯏ꯫ ꯈꯨꯗꯛꯇ ꯃꯦꯃꯤꯅ ꯀꯣꯜ ꯇꯧꯗꯨꯅ ꯏꯚꯦꯟꯠ ꯑꯗꯨꯗ ꯂꯥꯛꯈꯤꯕ ꯃꯤꯒꯤ ꯂꯤꯁ ꯑꯗꯨ ꯂꯧꯔꯦ꯫ ꯏꯆꯦ ꯋꯥꯆꯦꯞꯇ ꯊꯥꯖꯈ꯭ꯔꯕꯅꯤ꯫ ꯊꯣꯏꯕꯤ ꯂꯤꯁ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯉꯤ꯫ ꯑꯁꯨꯝ ꯃꯊꯪ ꯃꯊꯪ ꯌꯦꯡꯊꯔꯛꯄꯗ ꯁ꯭ꯇꯦꯠ ꯑꯌꯥꯝꯕꯒꯤ ꯃꯤ ꯁꯨꯔꯦ, ꯃꯔꯨꯑꯣꯏꯅ ꯃꯅꯤꯄꯨꯔꯗꯒꯤ ꯗꯤꯁꯤꯒꯅꯦꯁꯟꯁꯨ ꯁ꯭ꯇꯨꯗꯦꯟꯠꯁꯅ ꯅꯝꯃꯤ, ꯑꯗꯨꯕꯨ ꯃꯔꯛꯇ ꯇꯤꯆꯔ, ꯕꯤꯖꯤꯅꯦꯁꯃꯦꯟ, ꯌꯨꯇ꯭ꯌꯨꯕꯔ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯑꯁꯨꯝ ꯆꯤꯡꯊꯔꯒ ꯌꯦꯡꯕꯗ ꯁꯤꯔꯤꯌꯦꯜ ꯅꯝꯕꯔ 57ꯗ ꯏꯔꯤꯕ ꯃꯤꯡ ꯑꯗꯨ ꯍꯦꯛ ꯎꯕꯒ ꯊꯣꯏꯕꯤ ꯁꯤꯠꯇ ꯉꯥꯊꯗꯨꯅ ꯂꯩꯔꯝꯕꯗꯨ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯂꯤꯁꯇ ꯏꯔꯤꯕ ꯃꯤꯡ ꯑꯗꯨꯗ ꯌꯥꯝꯅ ꯑꯉꯛꯄ ꯑꯃ ꯐꯥꯎꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯊꯥꯖꯗꯦ ꯅꯣꯡꯃꯇ ꯃꯥꯒꯤ ꯃꯃꯤ ꯐꯥꯎꯕ ꯑꯃꯨꯛ ꯍꯟꯅ ꯎꯕ ꯐꯪꯈꯤꯗ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯊꯥ ꯊꯥꯖꯗꯅ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯕꯒꯤ ꯑꯆꯧꯕ ꯈꯨꯗꯝ ꯑꯃ ꯇꯥꯔꯤꯕꯗꯨ ꯊꯣꯏꯕꯤ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯤ꯫ ꯐꯣꯟ ꯄꯥꯏꯔꯤꯕ ꯃꯈꯨꯠ ꯑꯅꯤꯗꯨ ꯊꯛ ꯊꯛ ꯅꯤꯛꯏ꯫ ꯅꯨꯡꯁꯤꯕꯗ ꯃꯥꯏꯊꯤ ꯍꯧꯔꯕ ꯅꯤꯡꯕ ꯀꯥꯏꯔꯕ ꯊꯃꯣꯏ ꯑꯗꯨꯅ ꯏꯔꯝꯂꯤꯕ ꯃꯤꯡ ꯑꯗꯨ ꯇꯞꯅ ꯄꯥꯔꯤ꯫ ꯅꯦꯝ ꯃꯦꯖꯔ KH ꯂꯟꯆꯥ ꯃꯩꯇꯩ, ꯗꯦꯁꯤꯒꯅꯦꯁꯟ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤ, ꯁ꯭ꯇꯦꯠ ꯃꯅꯤꯄꯨꯔ꯫ ꯊꯣꯏꯕꯤ ꯇꯨ ꯆꯨꯡꯂꯦ, ꯈꯨꯗꯛꯇ ꯃꯄꯤ ꯁꯤꯟꯊꯔꯦ, ꯅꯤꯡꯁꯤꯡꯅꯕ ꯍꯣꯠꯅꯩ꯫ ꯕꯨꯛ ꯂꯣꯟꯆ ꯏꯚꯦꯟꯠ ꯑꯗꯨꯗ ꯀꯅꯥ ꯀꯅꯥ ꯀꯔꯝꯕ ꯃꯤ ꯃꯈꯜ ꯎꯔꯛꯈꯤ, ꯊꯦꯡꯅꯔꯛꯈꯤ ꯍꯥꯏꯅ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯅꯤꯡꯁꯤꯡꯅꯕ ꯐꯅ ꯀꯨꯏꯅ ꯍꯣꯠꯅꯩ, ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯕ ꯊꯣꯛꯇꯦ꯫ ꯇꯁꯦꯡꯅ ꯊꯣꯏꯕꯤꯅ ꯎꯍꯧꯗ꯭ꯔꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯥꯕꯨ ꯈꯪꯍꯟꯗ ꯂꯣꯟꯅ ꯂꯥꯛꯂꯝꯕ꯭ꯔꯥ? ꯂꯣꯟꯅ ꯂꯥꯛꯂꯝꯕ ꯑꯣꯏꯔꯒꯅ ꯀꯔꯤꯒꯤ ꯂꯣꯟꯅ ꯂꯥꯛꯄꯅꯣ? ꯁꯥꯡꯂꯕ ꯃꯇꯝꯁꯤ ꯃꯥꯒꯤ ꯈꯣꯡꯒꯨꯜ ꯂꯤꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯃꯥꯕꯨ ꯂꯥꯛꯄ ꯉꯥꯏꯕꯗ ꯄꯨꯟꯁꯤ ꯂꯝꯕꯤꯁꯨ ꯂꯝꯃꯥꯡꯅꯈꯤꯕꯅꯤ꯫ ꯑꯀꯤꯕ ꯑꯍꯤꯡ ꯑꯃꯒꯤ ꯀꯤꯖꯔꯕ ꯃꯪꯂꯥꯟ ꯑꯃꯗ ꯃꯥꯏꯀꯩ ꯉꯥꯎꯅ ꯃꯊꯟꯇ ꯆꯠꯂꯤꯉꯩ ꯀꯔꯤꯒꯨꯝꯕ ꯃꯩꯉꯥꯜ ꯑꯃ ꯃꯤꯠꯃꯥꯡꯗ ꯐꯠ ꯉꯥꯜꯂꯝꯂꯒ ꯃꯩꯈꯨ ꯑꯣꯟꯗꯨꯅ ꯄꯥꯏꯈꯤꯕ ꯃꯇꯧ ꯑꯁꯤ ꯊꯣꯏꯕꯤꯒꯤ ꯄꯨꯛꯅꯤꯡꯕꯨ ꯍꯦꯟꯅ ꯂꯥꯡꯇꯛꯅꯍꯟꯅꯕ ꯁꯤꯜꯂꯤꯕ꯭ꯔꯥ?